Akaswani Imphal Ngangom Kiran pau pajari ahanbada maruoiba pau miyamgi irang laksinanaba numit humni chupna leptana curfew thamjalakibadu ngasigi oina ayuk pung 5 dagi ayuk pung 10 phauba curfew komthokli Maharashtra masung Jharkhand Vidhan Sabha gi anishuba tangka gi vote haujik thadanari amasung G20 gi mifam yawu loru matungda Pradhan Mantri Narendra Modi numit humni gi gayana khongchat haukhrei Jiribamdagi angang ahum yaungna miyoi taruk phakhraga hatoklambagi thawongbu yaningtaba phongdoktuna miyamna akanbi ihok sangsilakpadagi numit humni chupna leptana curfew thamjalakibadu ngasidagi khar komthokpa hore aikhogi pawmina mari lainaba district magistrate singi paw palladuna hai tampaki jila sing Imphal West Imphal East Thobal Bishnupur amasung Kaksing jila da ngasigi oina ayuk pung 5 dagi ayuk pung 10 fawba curfew komthokli Curfew komthok lingai manungda Imphal gi maru oiba kaithel singda miyamna potchei leiba laknari amaromda mahilosing singdi ngasisu makha tana suti oikigani haina sarkarna lauthokrai Education S ki director L Nandakumar na thokpa cherolamada hai tampaki jila singda leiba sarkar aided private amasung central school sing ngasisuti oigani Rajya Sarkar ki Higher and Technical Education thokpa cherolamada hai Sarkar ki institution sing aided college higher musung technical education department sing amadi university sing su ngasi suti oigani National Highway kuntra taret Imphal Jiribam lambida malpuba gari sing ngasi angan badagi security ka kan section thorang loinana Imphal tamna lakpa hukrai aikhogi Jiribam pawmi ngatem bisojit na hai gari yankhairom adugi manungda thau amasung LPG puba gari taramanga atai tangai fadana sanga polam sing puba gari kunmanga yauri Maraga sida aikhogi none pawmi agui kamaina hai Jiribam lomdagi ngarang thorkiba malpuba gari yankhai hena ngarang numidang none check post thungnare gari sing adugi manungda oil tanker LPG puba gari sing cement amasung atai tangai fadana sanga polam sing puba gari sing yauri gari sing adu security ka kan section thorang loinana haujik ayuk Imphal tamna chatlagani hairi tabiriba pawasi Akaswani Imphal dagini Maharashtra masung Jharkhand Vidhan Sabha gi anishuba tangka gi vote haujik thadanari Maharashtra da vote thadanaba haujik hakki mamang ayuk pung 3 tagi hauki nungthil pung 3 ta vote thadanaba loishingani Jharkhand gi oinasu ayuk pung 3 tagi vote thadanaba hauki nungthil pung 5 da vote thadanaba loishingani adumoinamak irang thokanba polling station khardadi nungthil pung 3 da vote thadanaba loishingani Tangkak amakhakta da pangthokliba Maharashtra Vidhan Sabha mikhalasida Vidhan Sabha Kendra Chani Marpuni pan da vote thadanari Mirap Lising Mari Cham Kuntra Tarukna mikhalasida lamba taunari masig manungda independent Mirap Lising Ani Marpu Taruk yauri Maharashtra Chief Electoral Officer S Saukalingam Nahai mikhalasida polling station lak ama chamri kuntareta polling personnel lak mangaromna mathau tauri Jharkhand Vidhan Sabha gi anishuba masung aroiba tangka chemical asida jila 12 da leiba Vidhan Sabha Kendra 35 da vote thadanari mikhal asida punna mirep 919 na lamba taunari Jharkhand gi Chief Electoral Officer K Ravi Kumar na voter singna aki tujungbo yaudana ningtamna apama mirep da vote thadanaba appeal tawkrai Maharashtra gi Nander Parliamentary Constituency masung Punjab, Uttar Pradesh, Kerala masung Uttarakhand gi Vidhan Sabha Kendra taramanga gi marke mikhal gi botchu haujik thadanari bot masing lakliba thangji numita thigani Brazil gi Rio de Janeiro da pangthokpa G20 gi mifam yawbulorba matungda Pradhan Mantri Narendra Modi numit humni gi gayana khongchit haukre kumja lising masamapan humpuni pan gi matungda lebak asigi Pradhan Mantri amana Guyana da chatpa Sri Modi na oire Pradhan Mantri na Guyana gi Rashtrapati Dr. Muhammad Irfan Ali ga Georgetown da unaduna lebak ani gi mari hena fagat annaba yawna lam kaya da wari sanarakani mafamadu da pangthokadabani shuba Karikom India Summit su Pradhan Mantri na saruk yagani Sri Modi Karikom gi sadasya lebak singlusingba singasu unadun wari sanarakani Pradhan Mantri na Guyana gi parliament su wangangani lebak adu lairiba Bharat masa singasu unaduna wari sanarakani Yankhai suba International Film Festival of India IFI ngasidagi Gawada horgani festival asi thasi kunipan fau chathagani Gawagi Mukhyamantri Dr. Pramod Chawan na ngarang festival asi pangthokadoriba Dr. Shama Prasad Mukherjee Stadium chatuna festival asigidamak siam saribasing hanna yengsinki
Dr. Sawana akhoi paumina hai festival asi haudoknabagi damak mapung phana sem sab loire. Information amasung broadcasting mantraloy ge secretary Sanjay Jajuna hai handaki festival asida anaubu kaya hapchinduna hena mapung phaba festival ama ohenna honari. Marak asida All Manipur Film Makers and Producer Association gi miyoi nipana sawa mihut kangbu ama film festival asi yawnana bagidamak ngarang Imphal thadokrai. Brazil presidency oiduna pangthok patarama suba G20 summit ngarang loisinkre. Brazil gi Rashtrapati Lula da Silva na South Africa gi Rashtrapati Cyril Ramaphosa da mathangi presidency kosinaki. Loisinbagi thoromda wa ngangloduna Brazil gi Rashtrapati Lula da Silva na hai handaki mifam asida saw phangdaba masung lairaba sing thengnanabagi damak malemgi oina alliance ama semba tax lobagi matang climate change thengnanaba bioeconomy fagat hanaba yauna tuan lam kayada handaki mifam asida khananaina ki Pradhan Mantri Narendra Modi na G20 mifam asi ani shuba numit ki ahan sasanda sustainable development amasung energy transition gi matang da wangang ki Bharat na yumbu oidano pangtokkiba mamangi G20 mifamda New Delhi da sadasya laibak singna lising ani kunthra phawbuk manungda renewable energy gi sang saruk ahum hengat hanaba masung energy efficiency rate na saruk ani hengat hanaba yanaki wapam sing nahungna ning singki ngasi phongo pause singmaro pau singinam haujik Nongmeikapam Bedamani leire Bedamani Thagachari Kiran P Chindambaram na thagalakpa controversial oiba post amana Manipur mai hauna sauri haina nahrul thodangda ahan headline tauri Pawasi sanalebak tasu ahan headline tauri P Chindambaram na mitai naga kukigi regional autonomy piraga Manipur da santi purakpa ngamgani phongdorakpada penadre Chindambaram gi wafam maranaini Congress party gi nate X account dagi kakthalhankre haina Ichel Express ki ahan headline ori CM na kokiba meeting da lakhidaba NPP gi MLA ani yauna MLA taramathoi notice issue tokre haina Morning Bell da ahan headline tauri Pawasi Manipur News Pauchi gina ani sub headline tauri Loop tara nipangi apunba working committee ama semkre ngasi miyamna Pak sana wakat mifam pangthokadori haiba paungna poknafam pauche gi ahan belamai da phongli Awang nongpok war zone oirakani haina intelligence singna phongdokiba wafamna Sanga Express Manipuri edition gi ahan headline oiri Mifam yaudaba MLA taramatoida Chief Minister na notice thakre haiba paungna sanaleba pauche gi ahan belamai da phongli Tamilong Times ta Manipur gi CM na MLA taramatoida notice thakibagi pau maruiba pau oina phongba thengnari Ganfiu Melda Congress na Amit Sabu fam thadokadabani haiba paungna maruiba pau oina phongli Hill Hornbill Express ta Kokomina sarkar na lokiba warep yakhidre pung kunmari gi manungda amuk hanna review taw haiba paungna maruiba pau oina phongli People's Chronicles ta apaspagi mayokta miyamna rally chatkibagi paungna maruiba pau oina phongli Lan thokliba Manipur ga Jackson Tharong lokhatliba Assam ga tainaba ngamkhai highway khaknatana Assam police na vulnerable entry point sing ni haiba mafam sing sil toksin kre haiba paungna welan paugi ahan headline oiri National Commission for Women gi mihut kanguga Manipur gi Chief Secretary Binit Joshi amasung DGP Rajiv Singh ga unakibagi paungna Sanga Express English edition gi maruiba pau oina phongli Imphal Free Press ta Rongmai Bodina Jiribam gi mihat yaningdeba phongdokiba amadi ngasi pung 5 dagina pung 10 fawba curfew komthokani haiba paungna maruiba pau oina phongli Kiran Thagachari Bedamani aroibada maruyo pau amohanna Miyamgi irang laksananaba numit humni chupna leptana curfew thamjalakibadu ngasigi oina ayuk pung 5 dagi ayuk pung 10 fawba curfew komthokli Maharashtra amasung Jharkhand Vidhan Sabha gi anishuba tangka ki vote haujik thadanari amasung G20 gi mifam yawu lorwa matungda Pradhan Mantri Narendra Modi numit humni gi Gayana khongchat haukhre Paulo jare